ꯃꯕꯨꯡꯇꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯉꯥꯏ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯇꯥꯕꯤꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯎꯆꯤꯅ ꯀꯔꯝꯅ ꯂꯩꯔꯛꯈꯤꯕꯒꯦ ꯑꯃꯗꯤ ꯍꯤ ꯀꯔꯝꯅ ꯄꯨꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯁꯉꯥꯏ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯟꯖꯗꯨꯅ ꯊꯝꯈꯤꯕ ꯊꯥꯡ ꯑꯁꯤꯅ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯗꯨꯒꯤ ꯃꯆꯤ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯨꯋꯥꯡ ꯁꯥꯒꯩꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯂꯨꯋꯥꯡ ꯄꯨ ꯇꯥꯡꯕꯕꯨ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯁꯤ ꯑꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯂꯨꯋꯥꯡ ꯁꯥꯒꯩꯆꯥꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯏꯀꯥꯏꯕꯗꯒꯤ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯁꯤ ꯑꯣꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯂꯥꯏꯔꯧꯔꯦꯝꯕꯤꯗꯤ ꯈꯣꯏꯖꯤ-ꯈꯥꯗ ꯃꯤꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯏꯕꯦꯝꯃ ꯂꯥꯏꯔꯧꯔꯦꯝꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯌꯥꯔꯧ ꯁꯉꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯈꯤ, "ꯍꯦ ꯅꯈꯣꯡ ꯃꯔꯤ ꯄꯥꯜꯂꯕ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯣꯟꯈ꯭ꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯀꯤ ꯈꯣꯏꯖꯤ ꯊꯥ ꯃꯤꯇꯝꯗꯨꯅ ꯊꯝꯕꯤꯔꯝꯕ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯍꯌꯦꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯦꯟꯗꯣꯛꯇꯅ ꯆꯥꯛꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯤꯌꯨꯀꯣ꯫ ꯅꯍꯥꯛꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯐꯥꯎꯔꯛꯂꯕꯗ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯛꯅꯔꯒꯅꯤ꯫ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯌꯥꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯤꯅ ꯑꯣꯟꯈꯤꯕ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯗꯤ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯅꯧ ꯂꯥꯏꯔꯧꯔꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯌꯥꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯎꯠꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯅ ꯑꯣꯟꯈꯤꯕ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯗꯨ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯂꯨꯋꯥꯡ ꯁꯥꯒꯩꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯡꯌꯥꯏꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯄꯨꯔꯛꯇꯨꯅ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯈꯣꯏꯖꯤ-ꯈꯥꯗ ꯅꯥꯎꯄꯨꯔꯤꯕ ꯃꯤꯇꯝ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯐꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯜ ꯂꯨꯋꯥꯡ ꯄꯨ ꯇꯥꯡꯕꯗꯤ ꯌꯥꯔꯧꯁꯥ ꯁꯉꯥꯏ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯒꯅꯤ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯁꯦꯝꯕꯤꯕ ꯃꯤꯉꯝꯕ ꯑꯁꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯄꯨꯅ ꯊꯣꯟꯈ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯆꯠꯄ ꯆꯣꯡꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯗꯨꯗꯤ ꯃꯤꯅ ꯑꯣꯟꯈꯤꯕꯅꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯁꯦꯝꯕ ꯃꯤꯉꯝꯕ ꯑꯗꯨ ꯆꯥꯎꯔꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧꯁꯥ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯂꯦꯝ ꯃꯃꯥꯗ ꯆꯪꯂꯛꯇꯨꯅ ꯌꯥꯋꯥ ꯆꯤꯡꯒꯣꯏꯅꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯖꯤ ꯑꯃ ꯁꯖꯤꯛ ꯍꯥꯅꯧ ꯊꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ"꯫ ꯃꯥꯒꯤ ꯌꯥꯋꯥ ꯑꯁꯤ ꯇꯥꯕꯗ ꯄꯂꯦꯝ ꯃꯃꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯈꯥꯡꯈꯤ꯫ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯍꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯥꯝꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯅꯗꯤ ꯁꯥ ꯑꯁꯤꯕꯨ ꯃꯄꯥꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯉꯥꯏ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯅꯨꯃꯤꯠ ꯁꯤꯡꯕꯨꯡ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯂꯥꯏꯔꯧꯔꯦꯝꯕꯤꯅ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯨꯠꯇ ꯍꯨꯞꯅꯧ ꯈꯨꯗꯥꯞ ꯑꯃ ꯄꯥꯏꯗꯨꯅ ꯁꯉꯥꯏ ꯑꯣꯟꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯍꯦ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯅꯥꯎ ꯍꯥꯏꯕ ꯌꯥꯋꯥꯁꯦ ꯌꯥꯕꯤꯌꯨ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯨꯞꯅꯧ ꯈꯨꯗꯥꯞ ꯑꯁꯦ ꯆꯥꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ, ꯂꯝꯖꯥꯎꯀꯣꯜꯗ ꯑꯣꯏꯅ ꯆꯥꯛꯇꯥꯕꯤꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯥꯋꯥ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯆꯥ ꯑꯁꯤꯅ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯄꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯂꯪꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯒꯅꯤ"꯫ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯃꯤꯔꯣꯜ ꯈꯪꯂꯕ ꯁꯉꯥꯏꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯨꯞꯅꯧ ꯈꯨꯗꯥꯞꯗꯨ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯞꯅꯧ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯝꯖꯥꯎꯀꯣꯜꯗ ꯑꯣꯏꯅ ꯆꯥꯛꯇꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯁꯉꯥꯏ ꯀꯧꯕ ꯌꯥꯔꯧ ꯁꯥ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯏꯪꯈꯣꯜꯗ ꯆꯥꯛꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯝꯖꯥꯎꯀꯣꯜꯗ ꯑꯣꯏꯅ ꯆꯥꯛꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯂꯨꯋꯥꯡ ꯄꯨ ꯇꯥꯡꯕꯒꯤ ꯃꯄꯥꯔꯤ ꯁꯦꯝꯕ ꯃꯤꯉꯝꯕ ꯑꯗꯨ ꯄꯥꯈꯪ ꯋꯥꯏ ꯋꯥꯏ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯍꯜ ꯄꯨꯟꯁꯤꯕꯅ ꯃꯅꯥ ꯇꯧꯕ ꯇꯨꯔꯦꯜ ꯂꯨꯋꯥꯡꯂꯤ ꯍꯥꯏꯕ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜꯗꯨꯗ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯤꯅ ꯃꯀꯣꯟ ꯊꯨꯝꯂꯗꯨꯅ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯎꯀꯥ ꯈꯔ ꯐꯥꯖꯤꯜꯂꯗꯨꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯔꯝ ꯈꯔ ꯍꯪꯈꯤ꯫ ꯌꯥꯋꯥ ꯑꯁꯤ ꯇꯥꯕꯗ ꯎꯆꯤ ꯂꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, "ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ, ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯋꯥꯛꯌꯩ ꯍꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯇꯥꯏꯕꯪꯅ ꯍꯌꯦꯡ ꯋꯥꯔꯕ ꯀꯥꯟꯗ ꯃꯁꯤꯗ ꯑꯋꯥꯕ ꯀꯣꯛꯄꯤꯔꯒꯗꯧꯔꯤꯕꯅꯤ"꯫ ꯃꯈꯣꯏꯒꯤ ꯌꯥꯋꯥ ꯑꯗꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯛꯌꯩ ꯍꯤ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯎꯆꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗ ꯂꯩꯔꯝꯕ ꯎꯆꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯂꯩꯕ ꯌꯨꯝꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯟꯁꯤꯕꯅ ꯂꯨꯋꯥꯡ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯁꯦ ꯄꯨꯗꯨꯅ ꯋꯥꯛꯌꯩ ꯍꯤ ꯁꯥꯅꯕ ꯑꯆꯧꯕ ꯎ ꯑꯃ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯧꯕ꯭ꯔꯨꯒꯤ ꯎꯀꯣꯟꯗ ꯆꯪꯗꯨꯅ ꯑꯆꯧꯕ ꯋꯥꯡꯕ ꯇꯂꯥ ꯎꯅꯤꯡꯊꯧ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯍꯜ ꯄꯨꯟꯁꯤꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯇꯂꯥ ꯄꯥꯃꯦꯜ ꯑꯆꯧꯕ ꯎꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯂꯥ ꯄꯥꯃꯦꯜ ꯑꯗꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯑꯁꯤꯗ ꯁꯤꯡꯖꯪꯅ ꯍꯦꯛ ꯊꯥꯔꯨꯕꯗ ꯁꯤꯡꯖꯪ ꯑꯗꯨ ꯎ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯑꯣꯏꯅ ꯐꯠ ꯐꯠ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯇꯂꯥ ꯄꯥꯃꯦꯜ ꯑꯆꯧꯕ ꯎꯅꯤꯡꯊꯧ ꯑꯁꯤ ꯑꯆꯝꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ꯫
ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯍꯟꯗꯛꯀꯤ ꯀꯧꯕ꯭ꯔꯨꯒꯤ ꯎꯃꯪꯗ ꯍꯧꯔꯝꯂꯤꯕ ꯇꯥꯂꯥ ꯎꯅꯤꯡꯊꯧ ꯑꯁꯤ ꯃꯤꯅ ꯑꯣꯟꯈꯤꯕ ꯎꯅꯤ, ꯑꯆꯝꯕ ꯎ ꯑꯃ ꯅꯠꯇꯦ꯫ ꯎ ꯑꯁꯤꯗꯤ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯃꯇꯥ ꯇꯔꯨꯛꯀꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯣꯏꯕꯤ ꯅꯣꯡꯂꯦꯟ ꯂꯦꯟꯕꯤꯅ ꯄꯣꯛꯈꯤꯕ ꯈꯣꯏꯔꯦꯟ ꯅꯍꯥ ꯁꯥꯐꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯑꯣꯟꯈꯤꯕꯅꯤ꯫ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯇꯔꯨꯛꯅ ꯅꯣꯡꯃꯗꯣꯜ ꯑꯁꯤꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯛ ꯄꯣꯛꯄꯒ ꯃꯤꯔꯣꯜ ꯊꯣꯛꯏ, ꯂꯧꯁꯤꯡ ꯂꯩ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯂꯦꯝ ꯃꯃꯥꯗ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯇꯔꯨꯛꯅ ꯅꯨꯡꯁꯤꯅꯕ ꯍꯥꯎꯀꯨꯞ ꯄꯥꯈꯪ ꯇꯔꯨꯛ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯂꯣꯏꯅꯔꯛꯇꯦ꯫ ꯄꯂꯦꯝ ꯃꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯑꯉꯥꯡꯁꯤꯡꯅ ꯁꯣꯔꯥꯔꯦꯟꯗ ꯌꯦꯡꯂꯒ ꯌꯋꯥ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ: "ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ, ꯇꯥꯏꯕꯪꯅ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯅꯣꯛꯅꯕꯤꯍꯧꯔꯒꯗꯕ ꯁꯔꯨꯛ ꯅꯅꯥꯏ ꯑꯩꯕꯨ ꯃꯤꯑꯣꯏꯄꯣꯛꯇ ꯂꯩꯍꯟꯕꯤꯒꯅꯨ, ꯎꯅꯤꯡꯊꯧ ꯍꯥꯏꯕ ꯎ ꯑꯃ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯔꯣ"꯫ ꯌꯋꯥ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯕꯗ ꯁꯣꯔꯥꯔꯦꯜꯒꯤ ꯊꯧꯖꯥꯜꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯂꯥ ꯎꯅꯤꯡꯊꯧ ꯑꯃ ꯑꯣꯟꯗꯨꯅ ꯀꯧꯕ꯭ꯔꯨꯒꯤ ꯎꯀꯣꯟꯅꯨꯡꯗ ꯑꯣꯏꯅ ꯍꯧꯍꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯣꯟꯈꯤꯕ ꯇꯥꯂꯥ ꯄꯥꯃꯦꯟ ꯎꯅꯤꯡꯊꯧ ꯑꯁꯤꯅꯤ ꯍꯟꯗꯛ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯋꯥꯛꯌꯦꯜ ꯍꯤ ꯑꯃ ꯁꯥꯅꯕ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯎ ꯑꯁꯤ ꯍꯦꯛ ꯌꯥꯟꯕ ꯌꯥꯗ꯭ꯔꯕꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯎꯅꯤꯡꯊꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ: "ꯇꯥꯕꯤꯌꯨꯗꯣ ꯇꯥꯂꯥ ꯎꯅꯤꯡꯊꯧ, ꯅꯍꯥꯛꯁꯨ ꯅꯤꯡꯊꯧꯅꯤꯗꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯅꯤꯡꯊꯧꯅꯤꯗꯣ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯟꯒꯦ ꯇꯧꯕꯗꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯅ ꯍꯌꯦꯡ ꯑꯋꯥꯕ ꯇꯥꯔꯕ ꯇꯦꯡꯕꯥꯡꯅꯕ ꯋꯥꯛꯌꯦꯜ ꯍꯤ ꯑꯃ ꯁꯥꯒꯦ ꯇꯧꯕꯅꯤꯗꯣ꯫ ꯇꯥꯂꯥ ꯄꯥꯃꯦꯜ, ꯅꯪꯅ ꯇꯥꯏꯕꯪꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕꯗꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯩꯅ ꯌꯥꯟꯕꯁꯤꯗ ꯌꯥꯕꯤꯌꯨꯗꯣ"꯫ ꯌꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯥꯂꯥ ꯄꯥꯃꯦꯟ ꯎꯅꯤꯡꯊꯧ ꯃꯊꯃꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯛꯈꯤ꯫ ꯍꯌꯦꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯋꯥ ꯇꯥꯔꯕ ꯀꯥꯟꯗ ꯊꯕꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯁꯤꯡꯖꯪ ꯑꯗꯨ ꯎ ꯑꯗꯨꯗ ꯍꯦꯛ ꯊꯥꯕꯗ ꯆꯪꯈꯤꯗ꯭ꯔꯕ ꯎ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯎ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯍꯜ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯎ ꯑꯗꯨ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯃꯔꯧ ꯌꯥꯝꯅ ꯆꯥꯎꯕ ꯎ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯎ ꯑꯗꯨ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯁꯥꯒꯩꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯍꯜ ꯄꯨꯟꯁꯤꯕꯅ ꯌꯋꯥ ꯑꯃꯗꯤ ꯆꯤꯡꯒꯣꯏꯅꯔꯛꯂꯝꯃꯤ: "ꯍꯦ ꯂꯨꯋꯥꯡ ꯁꯥꯒꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯗꯣ, ꯍꯟꯗꯛ ꯎꯖꯥꯎ ꯇꯥꯂꯥ ꯄꯥꯃꯦꯜ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯏꯔꯛꯂꯒ ꯇꯥꯔꯤꯕꯁꯤ ꯇꯥꯂꯥ ꯑꯁꯤ ꯑꯆꯝꯕ ꯇꯥꯂꯥ ꯄꯥꯃꯦꯜ ꯅꯠꯇꯦ, ꯑꯗꯨꯅ ꯃꯔꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛꯁꯤꯡ ꯁꯥꯕ ꯐꯠꯇꯦꯗꯣ꯫ ꯍꯌꯦꯡ ꯇꯥꯏꯕꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯁꯤꯀꯣ"꯫ ꯌꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯨꯋꯥꯡ ꯁꯥꯒꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯥꯏꯅꯤꯡꯍꯜ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯅ ꯆꯤꯡꯒꯣꯏꯅꯔꯛꯂꯝꯃꯤ: "ꯍꯣ ꯏꯆꯥ ꯏꯁꯨ, ꯑꯆꯧꯕ ꯇꯥꯂꯥ ꯄꯥꯃꯦꯜ ꯎꯅꯤꯡꯊꯧ ꯑꯁꯤ ꯀꯛꯂꯒ ꯇꯥꯏꯕꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯋꯥꯛꯌꯦꯜ ꯍꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯃꯤꯇꯝꯂꯁꯤꯀꯣ꯫ ꯃꯁꯤꯗ ꯂꯨꯋꯥꯡ ꯁꯥꯒꯩꯒꯤ ꯃꯆꯥ ꯃꯁꯨ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ
ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯏꯔꯛꯄ ꯎꯅꯤꯡꯊꯧ ꯄꯥꯝꯕꯤ ꯑꯁꯤ ꯋꯥꯛꯌꯩ ꯍꯤ ꯑꯆꯧꯕ ꯑꯃ ꯁꯥꯈꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯆꯔꯛꯀꯅꯤ, ꯃꯗꯨꯗ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯀꯣꯃꯦꯟꯠꯁꯤꯡ ꯄꯤꯕꯤꯔꯛꯎ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ!